ꯏꯟꯗꯣꯝꯆꯥ ꯑꯃꯒ ꯂꯩꯌꯦ ꯑꯗꯣ ꯏꯟꯗꯣꯝꯆꯥꯗꯣ ꯂꯧꯕꯤꯍꯧꯔꯦ ꯑꯉꯥꯡꯁꯦ ꯑꯗꯨꯗꯨꯒ ꯑꯩꯒ ꯍꯦꯔꯣꯒ ꯌꯦꯡꯕ ꯍꯥꯎꯋꯦ ꯉꯥꯅꯨ ꯍꯥꯎꯋꯦ ꯑꯩꯅ ꯊꯣꯡꯗꯛꯄꯅꯦ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯇꯥꯒꯅꯤ ꯑꯗꯨ ꯇꯥꯒꯅꯤ clap clap da clap 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 oh mapado morning duty tꯧꯗꯣꯏꯅꯦ ꯃꯥꯅ ꯑꯗꯨꯗꯨꯒꯤ ꯃꯥꯅ ꯑꯁꯣꯝ ꯇꯨꯝꯈ꯭ꯔꯦ ꯑꯩꯅ ꯅꯥꯏꯠꯀꯤꯅꯦꯕ ꯅꯥꯏꯠꯁꯦ ꯉꯁꯥꯏꯗ ꯂꯣꯏꯔꯕꯅꯦ ꯃꯇꯝꯁꯦ ꯑꯗꯣ ꯈꯪꯍꯧꯗꯅ ꯍꯧꯒꯠꯂꯛꯄꯅꯤꯅ ꯑꯩꯒꯤ ꯑꯣꯏꯔꯦ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯃꯥ ꯑꯃꯨꯛ ꯑꯗꯨꯒ ꯏꯟꯗꯣꯝꯆꯥ ꯑꯃꯒ ꯂꯩ ꯃꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦ ꯇꯨꯝꯅꯤꯡꯉꯕꯅꯤꯗ ꯑꯜꯕꯝ ꯑꯅꯧꯕ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯗ ꯁꯤ ꯁꯦꯟꯅꯕꯩ ꯊꯕꯛ ꯇꯧꯔꯦ ꯊꯣꯛꯂꯛꯑꯒ ꯉꯥꯅꯨ ꯃꯆꯥꯒꯤ ꯍꯣꯏ ꯍꯣꯏ ꯌꯥꯏꯌꯦ ꯉꯥꯅꯨ ꯑꯍꯥꯎꯕ ꯑꯩ ꯉꯥꯅꯨ ꯊꯣꯡꯕ ꯑꯃ ꯍꯥꯏꯖꯜꯂ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣ clap 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 ꯑꯝꯇ ꯇꯧꯁꯦ clap 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 ꯍꯩꯇ꯭ꯔꯦ ꯅꯪ ꯍꯩꯇꯦꯗ ꯃꯤ ꯇꯔꯦꯠ ꯍꯥꯎ ꯇꯨꯝꯅꯤꯡꯉꯕ꯭ꯔꯣ ꯐꯝꯃꯨꯁꯦ ꯐꯝꯃꯨꯁꯦ ꯍꯥꯎ ꯇꯨꯝꯅꯤꯡꯉꯕ꯭ꯔꯣ ꯑꯧ ꯑꯩꯅ ꯂꯩꯊꯔ ꯂꯣꯏꯔꯦ clap 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 ꯇꯧꯁꯦ clap 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 ꯍꯩꯇ꯭ꯔꯦ ꯅꯪ ꯊꯑꯣꯏꯀꯤ ꯇꯧꯕ ꯌꯥꯔꯣꯏꯗꯣꯏ ꯀꯩꯁꯨ ꯅꯠꯇ꯭ꯔ ꯄꯪꯇꯧ ꯇꯧꯗꯣꯏ ꯂꯩꯗꯥ ꯄꯨꯛꯀ ꯂꯣꯏ ꯎꯔꯦ ꯀꯥꯏꯒꯦ ꯑꯁ ꯂꯩꯔꯥꯅ ꯇꯧꯊꯣꯛ ꯂꯩꯔꯥ ꯆꯥꯛꯅꯥꯎ ꯇꯧꯒꯅꯣ ꯍꯥꯏꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯃꯃꯥꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯧ ꯑꯩ ꯃꯈꯥ ꯇꯥꯒꯤꯅꯤ ꯑꯉꯥꯡ ꯈꯛꯇꯪ ꯆꯥꯎꯍꯟꯈꯤꯒꯦ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯣꯡꯃ ꯂꯨꯍꯣꯡꯉꯛꯄꯗꯒꯤ ꯂꯨꯍꯣꯡꯉꯛꯄꯗꯒꯤ 3 ꯏꯁꯩ ꯆꯠꯈ꯭ꯔꯦ ꯑꯩ ꯃꯥꯗꯣ ꯑꯩ ꯌꯥꯝ ꯊꯤꯌꯦ ꯑꯩ ꯆꯠꯊꯣꯛꯈꯤꯕ ꯀꯥꯟꯗ ꯌꯥꯝ ꯀꯞꯄꯤ ꯃꯥꯗꯣ ꯑꯗꯨꯒꯤꯅꯤꯗ How good morning. How? Tunggu satu. Oh, saktadan is kangkong tawa sulok saktadan. Nấp sao ta Ingbro nang Ingbro yam kuya mangure ai ti sa le nganu thong thara dam hekta ngona kana puri kayo clap 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 तुमने अब हाँ एक्शन तुम भी है
ꯍꯣꯏ ꯍꯣꯏ ꯌꯥꯝ ꯆꯥꯅꯤꯡꯕꯩ ꯅꯠꯇꯦ ꯈꯪꯉꯤꯗ ꯈꯪꯉꯤꯗ ꯇꯁꯦꯡ ꯀꯔꯤꯅꯣꯍꯦ ꯍꯥꯎ ꯍꯥꯎ ꯑꯉꯥꯡ ꯂꯩ ꯂꯩꯔꯥ ꯑꯝꯇ ꯇꯧꯊꯣꯛꯎꯗꯅ ꯐꯣꯟꯁꯦ ꯀꯩꯅꯣ ꯈꯪꯖꯗꯕꯅꯦ ꯐꯣꯟꯁꯨ ꯂꯣꯏ ꯌꯦꯡꯍꯟꯗꯕꯒꯤ ꯍꯥꯎ ꯍꯥꯎ ꯇꯨꯝꯊꯣꯛꯑꯁꯤꯔꯣ ꯄꯨꯟꯁꯤꯁꯦ ꯁꯤ ꯑꯣꯏꯔꯝꯃꯦ ꯑꯩ ꯃꯊꯪ ꯑꯉꯥꯡ ꯄꯣꯛꯂ ꯂꯣꯏꯈ꯭ꯔꯦ ꯁꯤꯗ ꯍꯥꯎ ꯍꯥꯎ ꯃꯥꯁꯦ ꯀꯣꯏꯆꯠ ꯆꯠꯅꯤꯡꯉꯩꯅꯦꯕ ꯑꯍꯤꯡꯁꯤꯗ ꯃꯄꯥꯟ ꯊꯣꯛꯑ ꯀꯣꯏꯆꯠ ꯆꯠꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯍꯤꯡꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ ꯊꯣꯏꯕꯤ ꯑꯗꯨꯗꯤ ꯐꯝꯃꯣ ꯁꯤꯃ ꯄꯥꯏꯁꯜꯂꯣ ꯑꯣ ꯀꯥꯟꯅꯗꯦ ꯀꯣ ꯏꯁꯩ ꯃꯥ ꯏꯁꯩ ꯈꯔ ꯁꯛꯄꯤ ꯊꯥ ꯊꯥ ꯊꯥꯕꯨꯡ ꯇꯣꯟꯒ ꯇꯧꯗꯅ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯔꯥꯏꯝꯁ ꯈꯔ ꯁꯛꯄꯤꯔꯦ ꯍꯧꯖꯤꯛꯀꯥꯟ ꯏꯁꯩꯒ ꯇꯥꯕ ꯁꯪꯗ꯭ꯔꯦ ꯔꯥꯏꯝꯁꯇꯤ ꯐꯖꯅ ꯐꯥꯔꯦ ꯑꯩꯅ ꯍꯥꯟꯅ ꯇꯥꯔ ꯁꯛꯄꯤꯕꯒꯨꯝꯕ ꯐꯣꯟꯗꯒꯤ ꯇꯥꯍꯟꯕꯒꯨꯝꯕ ꯇꯧꯔꯒ ꯐꯣꯟꯗꯤ ꯌꯦꯡꯍꯟꯗꯕꯩꯅ ꯀꯣ ꯐꯣꯟꯗꯤ ꯌꯦꯡꯍꯟꯗꯦꯀꯣ ꯃꯥꯁꯦ ꯐꯣꯟꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯆꯥꯄꯣꯠꯀꯨꯝꯕꯒꯤ ꯋꯥꯈꯜꯅꯦ ꯃꯥ ꯈꯜꯂꯤꯁꯦ ꯄꯥꯏꯔꯒ ꯆꯥꯕ ꯊꯑꯣꯏꯀꯤ ꯌꯦꯡꯗꯦꯕ ꯍꯥꯎ ꯍꯥꯎ ꯁꯤꯗ ꯄꯨꯟꯁꯤꯔꯣ ꯁꯨꯃꯥꯏꯅ ꯄꯨꯟꯕ ꯄꯥꯝꯕꯔꯣ ꯌꯥꯝ ꯇꯨꯝꯃꯗꯤ ꯌꯥꯝ ꯇꯨꯝꯃꯨꯔ ꯄꯣꯠꯅꯤꯗ ꯇꯥꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯈꯪꯗꯦ ꯑꯗꯨꯝ ꯄꯪꯊꯥ ꯊꯥꯏ ꯍꯦꯛ ꯀꯩꯅꯣ ꯄꯥꯏꯅꯥꯏ ꯑꯗꯨꯝ ꯇꯥꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯄꯪꯇꯥꯗꯕꯨꯗꯤ ꯇꯥꯏ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯧꯕꯅ ꯀ꯭ꯂꯦꯞ 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 ꯏꯁꯩ ꯑꯅꯧꯕ ꯈꯔꯗꯤ ꯀꯩꯅꯣ ꯇꯧꯒꯦꯅ ꯇꯧꯔꯤ ꯍꯥꯏꯗꯤ ꯏꯁꯩ ꯃꯌꯦꯛꯀꯨꯝꯕ ꯏꯕ ꯈꯣꯠꯄ ꯇꯧꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯆꯍꯤ 26 ꯁꯨꯔꯦ ꯆꯍꯤ 26ꯅꯤ 25ꯗ ꯂꯨꯍꯣꯡꯕ ꯌꯥꯝ ꯉꯟꯅ ꯂꯨꯍꯣꯡꯈ꯭ꯔꯦ ꯇꯥꯔꯒꯦ ꯍꯧꯖꯤꯛ ꯂꯥꯏꯚ ꯂꯣꯏꯔꯦ ꯍꯦꯛꯇ ꯇꯥꯊꯔꯒꯦ ꯃꯤ ꯈꯨꯕꯤꯁꯦ ꯍꯧꯖꯤꯛꯇꯒꯤ ꯇꯧꯔꯤꯁꯦ ꯌꯥ ꯑꯅꯤ ꯍꯧꯔꯦꯕ ꯃꯥꯁꯦ ꯋꯥ ꯇꯧ ꯑꯋꯥ ꯇꯧꯅꯤꯡꯉꯤ ꯃꯥꯅꯦ ꯑꯉꯥꯡ ꯑꯣꯏꯅ ꯂꯨꯍꯣꯡꯗꯅ ꯍꯧꯖꯤꯛ ꯑꯉꯥꯡ ꯁꯦꯟꯅꯔ ꯂꯩꯔꯦ
ꯑꯋꯥ ꯇꯧ ꯀꯦꯀꯨ ꯀꯦꯀꯨ ꯃꯝ 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 ꯆꯥꯛ ꯂꯥꯝꯃꯀꯥꯟꯗ ꯃꯝ ꯃꯝꯒ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯑꯉꯥꯡꯁꯦ ꯂꯦꯞꯄ ꯆꯠꯄ ꯍꯩꯇꯦ, ꯐꯝꯕ ꯍꯩꯔꯦ, ꯎꯞꯄꯒꯨꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯩꯔꯦ. ꯃꯥꯅꯦ ꯑꯉꯥꯡꯅ ꯑꯉꯥꯡ ꯄꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ. ꯆꯍꯤ 20 ꯃꯥꯟꯖꯜ ꯈꯪꯉꯦ ꯑꯁ ꯈꯨꯅꯥ ꯍꯦꯛ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯈꯨꯠꯇ ꯐꯥꯔꯀꯥꯟꯗ ꯆꯤꯛꯂꯛꯄ ꯑꯁ ꯈꯨꯅꯥ ꯑꯃ ꯈꯪꯕ ꯈꯪꯗꯦ ꯈꯔ ꯉꯟꯈ꯭ꯔꯦ ꯑꯩ ꯂꯨꯍꯣꯡꯉꯤꯁꯦ ꯌꯥꯗ꯭ꯔꯦ. ꯂꯩꯁꯥꯅꯤꯡꯉꯦ ꯍꯧꯖꯤꯛꯇ. ꯍꯦ ꯆꯤꯛꯀꯅꯨ ꯃꯥꯏ ꯃꯤꯠ ꯈꯨꯠ ꯐꯥꯔ ꯆꯤꯛꯑꯦ ꯍꯥꯏꯕ. ꯇꯧꯒꯅꯨ ꯑꯗꯨ ꯐꯠꯇꯕ ꯈꯨꯠ ꯐꯥꯔ ꯆꯤꯛꯂꯒ ꯈꯪꯉꯦ. ꯐꯠꯇꯦꯀꯣ ꯌꯥꯝꯒꯤ ꯇꯧꯕꯗꯤ ꯌꯥꯗꯦ. ꯌꯥ 2 ꯍꯧꯔꯦ ꯃꯈꯥꯗ. ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯨꯠꯀꯨꯝꯕ ꯇꯥꯟꯅꯔꯒ ꯆꯤꯛꯂꯛꯀꯅꯦꯕ. ꯈꯔ ꯆꯥꯎꯔꯝꯕꯣꯏꯗꯤ ꯁꯦꯠꯂꯗꯝꯅꯤ. ꯇꯦꯠ ꯑꯗꯨ ꯃꯥ ꯑꯉꯥꯡ ꯒ꯭ꯌꯥꯟ ꯇꯥꯗꯣꯏꯕꯒꯤ. ꯇꯧꯒꯅꯣ ꯌꯥ ꯆꯤꯛꯀꯗꯣꯏꯁꯦ. ꯍꯦ ꯑꯗ ꯀꯛ ꯆꯤꯛꯎ ꯑꯗ ꯀꯛ ꯆꯤꯛꯎ ꯑꯗ. ꯃꯥꯏꯗꯤ ꯅꯣꯏꯕ ꯍꯧꯖꯤꯛꯀꯥꯟ ꯌꯥꯗ꯭ꯔꯦ. ꯐꯖꯅ KG 10 ꯍꯦꯟꯒꯠꯈ꯭ꯔꯦ. ꯑꯗꯨꯅ ꯈꯔ ꯂꯩꯔꯒ ꯇꯥꯍꯜꯂꯒꯦ. ꯍꯧꯖꯤꯛꯀꯥꯟꯗ ꯑꯩꯗꯣ ꯑꯣꯄꯔꯦꯁꯟ 2ꯔꯛ ꯇꯧꯔꯨꯔꯦꯕ. ꯑꯗꯨꯗꯨꯅ ꯏꯁꯥꯗꯣ ꯌꯥꯝ ꯀꯩ ꯁꯥꯟꯅꯕ ꯈꯣꯠꯄ ꯑꯃ ꯌꯥꯝ ꯀꯟꯅ ꯌꯥꯗ꯭ꯔꯤ. ꯃꯥꯒꯤ ꯂꯩꯁꯥꯔꯤ ꯀꯥꯟꯗꯅ ꯂꯨꯍꯣꯡꯅꯤꯡꯕ ꯅꯨꯡꯉꯥꯏꯅ ꯈꯜꯂꯨꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤꯒ ꯐꯖ ꯁꯦꯠꯄꯒꯤ ꯋꯥꯈꯜ, ꯁꯦꯠꯂꯒ ꯑꯗꯨꯝ ꯂꯩꯕꯒꯤ ꯋꯥꯈꯜꯗ ꯀꯦꯔ ꯂꯩꯕꯒꯤ ꯋꯥꯈꯜꯅꯦꯕ ꯈꯜꯂꯤꯁꯦ. ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯨꯗ ꯀꯩꯅꯣꯝ ꯇꯧ ꯂꯩꯔꯝꯃꯦ. ꯑꯗꯨꯗꯤ ꯆꯠꯄ ꯈꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯦ ꯁꯤꯗ. ꯍꯩ ꯃꯥ ꯉꯥꯎꯁꯟꯅꯕ ꯌꯥꯗꯦ. ꯅꯨꯄꯤꯅ ꯉꯥꯎꯁꯟꯅꯕ ꯐꯠꯇꯦꯀꯣ. ꯑꯁ ꯈꯨꯅꯥ ꯑꯃꯁꯨ ꯆꯤꯛꯂꯛꯄꯗ. ꯇꯨꯝꯃꯁꯦ. ꯆꯠꯂꯣ ꯍꯥꯏꯅꯦ ꯃꯥꯁꯦ ꯀꯣꯏꯆꯠ ꯆꯠꯂꯣ ꯍꯥꯏꯅꯦ. ꯃꯄꯥꯟꯗ ꯃꯤ ꯑꯝꯇ ꯂꯩꯇꯅ ꯀꯤꯖꯩꯕ ꯆꯠꯄꯗꯣ. ꯑꯩꯁꯨ ꯆꯠꯂꯨꯔꯕꯅꯦ ꯊꯣꯛꯑꯒ. ꯀꯩꯅꯣ ꯀꯩ ꯄꯥꯝꯃꯤ ꯍꯥꯏꯔꯣ? ꯅꯪ ꯑꯄꯥꯝꯕꯗ ꯍꯥꯏꯔꯣ. ꯅꯪ ꯑꯄꯥꯝꯕ ꯇꯧꯗꯣꯏꯅꯦ. ꯅꯪꯒꯤ ꯑꯄꯥꯝꯕꯇ ꯇꯧꯗꯣꯏꯅꯦ. ꯑꯩꯁꯦ ꯏꯆꯥꯅꯨꯄꯤꯅꯤ. ꯏꯆꯥꯅꯨꯄꯤ ꯆꯥꯛ ꯆꯥꯕ ꯍꯩꯔꯦ. ꯆꯥꯛ ꯈꯔ ꯆꯥꯔꯦ. ꯃꯥꯅ ꯇꯨꯝꯕꯁꯤꯗ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯁꯦꯒꯥꯛꯇ ꯆꯪꯉꯒ ꯃꯃꯥꯏꯗ ꯇꯨꯝꯗꯣꯏꯅꯤ. ꯈꯪꯗꯦ ꯅꯨꯄꯤ. ꯑꯩ ꯈꯨꯠꯇ ꯅꯥꯟꯕꯤꯔꯛꯏꯁꯦ. ꯃꯥ ꯇꯨꯝꯃꯝꯗꯥꯏ ꯌꯧꯔꯦ ꯈꯨꯠ ꯅꯥꯟꯕꯤꯔꯛꯏ. ꯍꯥꯎ ꯀꯩꯗꯧ ꯍꯥꯏꯅꯣ? ꯅꯪ ꯄꯥꯝꯕ ꯇꯧꯗꯣꯏꯅꯦ. ꯇꯨꯝꯁꯦ. ꯇꯨꯝꯅꯤꯡꯉꯛꯇ꯭ꯔꯕ ꯑꯃꯨꯛꯀ? ꯑꯝꯇ ꯇꯨꯝꯊꯣꯛꯁꯤꯗꯅ. ꯊꯦꯡꯉꯦ. ꯇꯨꯝꯊꯣꯛꯁꯤ ꯃꯝꯃꯕꯅꯤ. ꯅꯣꯏꯕꯁꯦ ꯌꯥꯝ ꯊꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ. ꯑꯗꯨꯝ ꯅꯨꯄꯤꯗꯤ ꯑꯗꯨꯝ ꯅꯣꯏꯈꯠꯂꯦ. ꯂꯨꯍꯣꯡꯕ ꯑꯉꯥꯡꯒꯨꯝꯕ ꯎꯅꯔꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏ KGꯁꯦ ꯌꯥꯝ ꯍꯦꯟꯒꯠꯂꯦ. ꯑꯗꯨꯅ
ꯑꯗꯨꯝ ꯅꯣꯏꯔꯒ ꯍꯟꯊ ꯉꯝꯗꯕ. ꯃꯥꯏꯒꯁꯨ ꯂꯣꯏ ꯅꯣꯏꯈꯠꯂꯛꯄꯤꯅꯤ. ꯍꯁꯕꯦꯟꯅ ꯀꯩꯝꯕꯨꯗꯤ ꯍꯥꯏꯗꯦꯗ, ꯑꯗꯨꯕꯨ ꯑꯩꯅ ꯁꯪꯗꯕꯒꯤ ꯁꯨꯝ ꯇꯧꯔꯛꯇꯕꯅꯤꯗ. ꯇꯨꯝꯃꯁꯦ ꯀꯥꯟꯅꯗꯦ, ꯇꯨꯝꯃꯁꯦ. ꯁꯨꯃꯥꯏꯅ ꯇꯨꯝꯁꯦ. ꯑꯩꯒꯤ ꯑꯉꯥꯡ ꯊꯥ 9 ꯁꯨꯈ꯭ꯔꯦ. ꯅꯍꯥꯟ ꯇꯥꯡ 8ꯗ. ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯤꯁꯦ ꯃꯌꯥꯡ ꯏꯝꯐꯥꯜꯗ. ꯑꯩꯅ ꯐꯨꯕꯤꯔꯛꯇ꯭ꯔꯥ? ꯇꯨꯝꯁꯦ. ꯅꯣꯡꯃꯃꯨꯛ ꯂꯥꯛꯇꯧꯔꯦ. ꯃꯥꯁꯦ ꯇꯨꯝꯍꯜꯂꯨꯔꯒꯦ. ꯄꯝꯃꯒ ꯑꯃꯨꯛ ꯀꯣꯏꯆꯠ ꯆꯠꯂꯒ. ꯇꯨꯝꯃꯁꯦ, ꯀꯥꯟꯅꯗꯦ. ꯕꯥꯏ.